ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯜ ꯑꯃꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯊꯝꯕꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯧ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯇꯥꯔꯨꯕꯤꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯧꯒꯤ ꯂꯣꯏꯅꯕꯤꯗꯤ ꯃꯆꯥꯅꯨꯄꯤ ꯇꯥꯔꯨꯕꯤꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯥꯔꯨꯕꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯐꯥꯎꯕ ꯃꯄꯥꯕꯨꯡ ꯊꯝꯕꯧꯅ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯍꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯄꯥꯕꯨꯡꯅ ꯑꯗꯨꯃꯛ ꯄꯤꯔꯝꯃꯤ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯇꯥꯔꯨꯕꯤ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯇꯥꯔꯨꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯈꯨꯜ ꯑꯗꯨꯗ ꯇꯥꯔꯨꯕꯤꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯐꯖꯕ ꯂꯩꯁꯥꯕꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡꯅ ꯇꯥꯔꯨꯕꯤꯒꯤ ꯐꯖꯕꯗ ꯉꯥꯎꯅꯔꯝꯃꯤ꯫ ꯇꯥꯔꯨꯕꯤ ꯃꯁꯛ ꯃꯇꯧ ꯐꯅ ꯌꯥꯝꯅ ꯐꯖꯔꯕꯁꯨ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯧꯒꯤ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞꯁꯤꯡ, ꯊꯕꯛ ꯑꯁꯤꯁꯨ ꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯇ ꯊꯛꯅꯕ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯗꯅ?" ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯏꯁꯤꯡ ꯐꯅ ꯌꯥꯝꯅ ꯈꯧꯔꯥꯡꯂꯕꯁꯨ ꯈꯨꯔꯥ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯥꯔꯨꯕꯤꯁꯦ ꯑꯣꯛꯅꯗꯣꯏ ꯁꯔꯨꯛ ꯌꯨꯝꯗ ꯍꯜꯂꯒ ꯑꯣꯏꯅ ꯊꯛꯆꯔꯨꯔꯒꯦ." ꯈꯣꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯇꯥꯔꯨꯕꯤꯗ ꯏꯁꯤꯡ ꯊꯛꯅꯕ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯣꯏ ꯁꯔꯨꯛ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯆꯔꯒꯦ." ꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯨꯕꯤꯅ ꯃꯄꯥꯟꯗ ꯐꯤ ꯂꯧꯁꯤꯟꯕ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯗꯨꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯇꯥꯔꯨꯕꯤꯅ ꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯣꯝꯕꯥ, ꯏꯁꯤꯡꯗꯣ ꯈꯧꯔꯥꯡꯂꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯂꯨꯕꯅꯦ꯫ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯀꯜꯂꯒ ꯊꯛꯄ ꯌꯥꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯥꯔꯨꯕꯤꯗꯨ ꯃꯥꯅ ꯐꯧꯔꯝꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯈꯣꯝꯕꯗꯣ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯃꯁꯤꯒꯤ ꯇꯥꯔꯨꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯦ ꯃꯁꯛꯇꯅꯤ ꯃꯥꯅ ꯐꯖꯔꯤꯁꯦ꯫ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯔꯣꯜ ꯑꯃ ꯐꯖꯗ꯭ꯔꯤꯕ, ꯀꯗꯣꯝꯗꯒꯤ ꯊꯣꯛꯂꯒ ꯑꯃꯨꯛ ꯇꯥꯔꯝꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯣꯠꯈ꯭ꯔꯕ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝ ꯂꯨꯕꯅꯤ, ꯀꯜꯂꯒ ꯊꯛꯑꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯤ." ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ ꯈꯣꯝꯕꯥ, ꯌꯥꯔꯦ. ꯑꯃꯨꯛ ꯂꯨꯝꯃꯒ ꯇꯥꯔꯝꯂꯗꯤ ꯈꯣꯟꯗꯥ ꯑꯊꯤꯕ ꯑꯃꯨꯛ ꯊꯥꯗꯔꯛꯅꯕꯅꯤ. ꯊꯕꯛꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯁꯤ." ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯊꯝꯕꯧꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯧꯅ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏꯕꯨ ꯑꯩꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ?" ꯈꯣꯝꯕꯅ ꯈꯨꯝꯂꯛꯏ, "ꯈꯨꯔꯥꯅ ꯉꯁꯥꯏ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯕꯅꯤ." ꯊꯝꯕꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨꯁꯨ ꯄꯥꯏꯈ꯭ꯔꯣ." ꯊꯝꯕꯧꯅ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯊꯝꯕꯧꯗꯨ ꯏꯃꯨꯡꯗ ꯆꯪꯉꯛꯂꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯇꯥꯔꯨꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ, "ꯏꯄꯥꯒꯤ ꯇꯥꯔꯨꯕꯤ, ꯏꯄꯥ ꯍꯜꯂꯛꯂꯦ. ꯏꯆꯥꯕꯨ ꯇꯥꯔꯕ꯭ꯔꯣ?" ꯃꯄꯥꯕꯨꯡꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯥꯔꯨꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤ ꯇꯥꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯝꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯖꯅ ꯄꯤꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯕꯣ?" ꯇꯥꯔꯨꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯕꯥꯕꯥ, ꯑꯩꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯁꯨ ꯄꯤꯗꯦ꯫ ꯆꯥꯅ ꯊꯛꯅꯕꯗꯤ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯆꯥꯔꯒ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯆꯥꯅꯕ ꯄꯤꯗꯣꯏꯅꯣ?" ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯇꯥꯔꯨꯕꯤ, ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯝꯂꯤꯕꯗꯨ ꯏꯄꯥ ꯏꯆꯥꯒꯤꯗꯃꯛꯇꯅꯤ꯫ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯗ ꯅꯤꯡꯊꯤꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯒꯗꯕꯅꯤ." ꯇꯥꯔꯨꯕꯤꯗꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯐꯖꯅ ꯇꯥꯁꯤꯟꯗꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯕꯥꯕꯥ, ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕꯗꯣ ꯂꯦꯝꯅ ꯁꯨꯍꯟꯕꯗꯤ ꯅꯠꯇꯦꯗꯅ. ꯃꯈꯣꯏꯁꯨ ꯈꯨꯠꯁꯨꯃꯜ ꯐꯪꯂꯤꯕꯗꯨꯗꯤ." ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯗꯨ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯃꯆꯥꯅꯨꯄꯤꯗ ꯎꯠꯊꯣꯛꯇꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯒꯅꯨ.
ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯔꯨꯕꯤꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯃꯄꯥ ꯊꯝꯕꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒꯦ꯫ ꯄꯥꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯊꯝꯕꯧ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯆꯥꯅꯨꯄꯤꯅ ꯇꯥꯗꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯡꯂꯨꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯈꯟꯕꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯇꯔꯨꯕꯤꯒꯤ ꯈꯨꯜ ꯑꯗꯨꯗ ꯐꯤꯖꯦꯠ ꯐꯤꯀꯥꯏ ꯁꯦꯠꯄ, ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯂꯕ ꯆꯥꯛꯅꯤꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯊꯪꯅꯕꯗ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯊꯕꯛ ꯆꯠꯈꯤꯕ ꯑꯃꯗꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯁꯦꯜ ꯑꯃꯗꯤ ꯆꯥꯅꯕ ꯄꯤꯕꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯨꯟꯖꯥ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯔꯨꯕꯤꯗꯨ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯗꯨꯗ ꯈꯨꯜꯗꯨꯒꯤ パꯈꯪꯁꯤꯡ ꯑꯗꯨꯅ ꯇꯔꯨꯕꯤꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯊꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯗ ꯂꯣꯏꯅ ꯉꯥꯎꯅꯔꯤ꯫ ꯄꯥꯈꯪꯅꯦꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯉꯥꯛꯇ ꯍꯦꯛ ꯑꯣꯏꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯔꯨꯕꯤ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯜ ꯑꯃꯗꯤ ꯆꯥꯅꯕ ꯄꯤꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯇꯔꯨꯕꯤꯗꯨ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯑꯁꯤꯒꯤ ꯐꯤꯖꯦꯠ ꯐꯤꯀꯥꯏ ꯁꯦꯠꯄ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕꯁꯦ ꯍꯦꯛ ꯎꯕꯒ ꯏꯁꯥꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯑꯁꯨꯛ ꯇꯣꯟꯅ ꯃꯤꯗꯒꯤ ꯅꯤꯔꯒ ꯍꯤꯡꯗꯣꯏ ꯁꯔꯨꯛ ꯀꯣꯛ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯤ꯫ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯇꯔꯨꯕꯤꯗꯨ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯒ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯗꯨ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯊꯟꯕꯗꯨ ꯄꯨꯗꯨꯅ ꯆꯠꯄ ꯃꯌꯨꯝꯗ ꯍꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯃꯥꯡ ꯑꯁꯤꯕꯨ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯍꯥꯛ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯕ ꯑꯣꯏꯔꯕ꯭ꯔꯥ? ꯏꯁꯤꯡ ꯁꯣꯛꯂꯨꯕ ꯑꯣꯏꯔꯕꯗꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯍꯧꯒꯦꯕ꯫ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯤ꯫ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯛ ꯇꯣꯟꯅ ꯃꯤꯗꯒꯤ ꯅꯤꯔꯒ ꯍꯤꯡꯉꯤꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯅꯃꯤꯠ ꯑꯅꯤꯁꯨ ꯎꯗ꯭ꯔꯤ? ꯀꯔꯤ ꯑꯁꯥꯗ ꯍꯤꯡꯂꯤꯕꯅꯣ ꯅꯪꯕꯣ? ꯑꯗꯨꯛ ꯋꯥꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯅꯊꯟꯇ ꯁꯤꯖꯈꯤꯕ ꯌꯥꯗ꯭ꯔꯣ? ꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨꯅ ꯇꯔꯨꯕꯤꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯕ, ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ꯫ ꯅꯪꯒꯤ ꯅꯥꯄꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪ ꯑꯋꯥꯕ ꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯇꯔꯨꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯉꯛꯅ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯇꯔꯨꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗꯨ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯝ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯌꯥꯝ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯂꯧꯗꯨꯅ ꯃꯈꯣꯡ ꯑꯅꯥꯕ ꯑꯗꯨꯗ ꯇꯩꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯌꯥꯝ ꯋꯥꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯇꯔꯨꯕꯤ ꯃꯤꯀꯞ ꯊꯣꯛꯂꯝꯃꯤ꯫ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯄꯒ ꯃꯥꯒꯤ ꯃꯈꯣꯡ ꯅꯥꯈꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯍꯥꯏꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯇꯔꯨꯕꯤꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯁꯟꯒꯤ ꯃꯈꯣꯡ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯁꯟꯒꯤ ꯃꯈꯣꯡ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯕꯨꯡ ꯊꯝꯕꯧꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯧ ꯉꯛꯂꯝꯃꯤ꯫ ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯄꯥꯒꯤ ꯇꯔꯨꯕꯤ, ꯏꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ?
ꯇꯔꯨꯕꯤꯅ ꯃꯄꯥꯕꯨꯡ ꯊꯝꯕꯧꯕꯨ ꯀꯤꯕꯗꯒꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯗꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯥꯕꯥ, ꯅꯆꯥꯅ ꯉꯔꯥꯡ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯍꯩꯗꯨꯅ ꯄꯤꯊꯛꯄꯤ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯉꯥꯡꯂꯨꯕꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯁꯥꯞ ꯇꯧꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯁꯦ ꯁꯟ ꯃꯈꯣꯡ ꯑꯣꯏꯅ ꯄꯥꯜꯂꯝꯂꯤꯕ ꯑꯁꯤꯅꯤ." ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯊꯝꯕꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯁꯥꯞ ꯇꯧꯔꯝꯃꯦ ꯍꯥꯏꯕ? ꯈꯪꯒꯅꯤꯗꯅ ꯃꯍꯥꯛ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯗꯨ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯆꯠꯈꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯋꯥꯏꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯊꯝꯕꯧꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯊꯝꯕꯧꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯝꯕꯧꯅ ꯀꯞꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯇꯔꯨꯕꯤ, ꯏꯆꯥꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯀꯞꯂꯅꯨ ꯇꯣꯛꯂꯨ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯏꯄꯥꯅ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯂꯥꯌꯦꯡꯒꯅꯤ꯫ ꯏꯆꯥꯒꯤ ꯈꯣꯡ ꯑꯗꯨ ꯁꯣꯏꯗꯅ ꯐꯒꯅꯤ." ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯊꯝꯕꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯊꯝꯕꯧ, ꯅꯪ ꯈꯨꯔꯥꯁꯨ ꯑꯩꯒꯤ ꯍꯩꯖꯕ ꯏꯍꯩꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤꯒꯨꯝꯕ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤ ꯈꯨꯔꯥꯅ ꯐꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕꯗ ꯑꯃꯨꯛ ꯂꯥꯏꯕꯛ ꯌꯦꯡꯍꯜꯂꯣ." ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯌꯦꯡꯕ ꯑꯗꯨ ꯐꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯧ ꯋꯥꯈꯜ ꯅꯤꯡꯍꯟꯅꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯊꯝꯕꯧ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯇꯔꯨꯕꯤ, ꯏꯆꯥꯒꯤ ꯈꯣꯡꯁꯦ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯏꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯒꯅꯨ꯫ ꯏꯄꯥ ꯏꯆꯥꯒꯤ ꯈꯣꯡ ꯑꯗꯨꯕꯨ ꯐꯍꯟꯕ ꯉꯝꯕ ꯑꯃꯥꯏꯕ ꯊꯤꯔꯨꯈꯤꯒꯦ꯫ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯗꯨ ꯃꯆꯥꯒꯤ ꯃꯈꯣꯡ ꯐꯍꯟꯕ ꯉꯝꯕ ꯑꯃꯥꯏꯕ ꯊꯤꯕ ꯆꯠꯈꯤ꯫ ꯊꯝꯕꯧꯗꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯒꯤ ꯃꯈꯣꯡ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯐꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯟꯒꯤ ꯃꯈꯣꯡ ꯄꯥꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯒꯗ꯭ꯔꯥ?" ꯊꯝꯕꯧꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯊꯔꯒ ꯂꯩꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯝꯕꯧꯗꯨ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯧꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯊꯝꯕꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯑꯗꯨ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯏꯁꯣꯜ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯒ ꯊꯝꯕꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯦꯡꯅꯔꯤꯕ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯍꯟꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ." ꯊꯝꯕꯧꯗꯣ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯀꯔꯤ ꯍꯥꯏꯕ? ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ?" ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯃꯥꯅꯤ, ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯎꯍꯜꯂꯨꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯟꯒꯤ ꯃꯈꯣꯡ ꯄꯥꯜꯂꯛꯂꯤꯕꯅꯤ꯫ ꯈꯔ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯁꯟ ꯁꯣꯏꯗꯅ ꯑꯣꯜꯂꯛꯂꯒꯅꯤ." ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧ ꯄꯥꯈꯠꯅ ꯑꯃꯥꯏꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯁꯤꯕꯨ ꯐꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ?" ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯁꯤ ꯀꯅꯥꯅꯁꯨ ꯐꯍꯟꯕ ꯉꯝꯂꯣꯏ." ꯊꯝꯕꯧ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯃꯥꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, "ꯑꯃꯥꯏꯕꯤ,
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ? ꯃꯁꯤ ꯃꯇꯝꯗꯤ ꯑꯃꯥꯏꯕꯤꯅ ꯇꯥꯛꯄꯤꯌꯨ꯫ ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯋꯥꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯁꯥꯎꯍꯜꯂꯨꯔꯤꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯐꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯒꯤ ꯃꯇꯦꯡꯗ ꯄꯥꯡꯂꯒ ꯅꯨꯡꯉꯥꯏꯖꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯊꯋꯥꯏ ꯑꯗꯨꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯕꯗ ꯇꯦꯡꯕꯥꯡꯍꯜꯂꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯣꯏꯍꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯊꯝꯕꯧꯗꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗ ꯄꯥꯡꯊꯣꯛꯍꯜꯂꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯗꯨ ꯑꯃꯥꯏꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯊꯝꯕꯧꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯊꯝꯕꯧ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥꯒꯤ ꯇꯥꯔꯨꯕꯤ, ꯏꯄꯥꯅ ꯅꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕ ꯇꯣꯜꯂꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯒꯅꯨ ꯍꯥꯏꯕꯗꯨ ꯏꯜꯂꯝꯂꯕꯗꯤ ꯉꯁꯤ ꯏꯆꯥꯒꯤ ꯐꯤꯕꯝꯁꯦ ꯑꯁꯨꯝꯅ ꯈꯛ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯏꯆꯥꯅ ꯄꯥꯡꯊꯣꯛꯂꯣ꯫ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯤ ꯇꯥꯔꯨꯕꯤꯗꯨ ꯀꯞꯂꯗꯨꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯕꯥꯕꯥ, ꯅꯆꯥꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕ, ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯜꯂꯨꯕ ꯑꯗꯨꯅ ꯉꯁꯤ ꯅꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯅꯆꯥ ꯂꯥꯟꯖꯔꯦ ꯕꯥꯕꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥ ꯃꯇꯨꯡꯗ ꯂꯥꯏꯔꯕ, ꯇꯣꯜꯂ ꯇꯥꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯟꯊꯅ ꯈꯛ ꯈꯟꯖꯔꯔꯣꯏꯌꯦ ꯕꯥꯕꯥ꯫ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯑꯔꯥꯟꯕ ꯐꯅ ꯌꯥꯝꯅ ꯇꯧꯔꯨꯔꯕꯁꯨ ꯃꯆꯥ ꯑꯣꯏꯕ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨꯕꯨ ꯌꯥꯖꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯔꯝꯅ ꯉꯥꯛꯄꯤꯗꯕ ꯉꯝꯒꯅꯤ? ꯊꯝꯕꯧꯅ ꯀꯞꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯇꯥꯔꯨꯕꯤ, ꯏꯄꯥꯅ ꯏꯆꯥꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯏꯆꯥꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯨ ꯁꯣꯛꯂꯅꯤ꯫ ꯀꯞꯄ ꯇꯣꯛꯂꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ ꯀꯞꯇꯨꯅ ꯂꯩꯔꯝꯕꯤ ꯇꯥꯔꯨꯕꯤꯁꯨ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯔꯨꯕꯤꯗꯨ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯇꯥꯔꯨꯕꯤꯕꯨ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯇꯥꯔꯨꯕꯤꯒꯤ matangda wari kaya sanarami. Tarubina asum lambida lakpada khuldugi leisabi kharaga thengnarami. Leisabising adugi maraktagi 𝗔𝗀𝗶𝗵 amana matasing aduda asumna hairami. Yengmani itamayam khul asida ai mangairi sak phajabi haiduna napal taurambi ase haujikti phajabana loire haiba. Leisna kaubi nupi amana amu asumna hairi. Sel paire sak phajare haiduna tauramba magi napaldo haujikti magi sel sing aduna kanba ngamdraba male haiba. Asi haiduna leisabi sing adu noklambi. Khuldugi masung mamanabi nupi sing aduna hairiba wasing adu taraga Tarubidu mafam adudagi kanna chenkirami. Tarubidu mi kanasu leitaba turel mapal aduda hauriba ꯎꯄꯥꯝꯕꯤ amagi makhongda kaptuna phamli. Tarubidu mathanda asumna haijai. Matam amada khul asigi leisabisingda aina lairibi saktibi ichu tadabi haina haikibadugi mahaini ngasi makoina aigi itaubu uraga noknariba thina ngangnariba ase. Tarubina mana taukiba phatrabasing adubu ningsingduna ningamdana kanasu leitraba turel mapal aduda pena kapjari. Tarubina adumna kaptuna leiringai matam aduda ikhang haudana nong nungsit kanna tauraklammi. Tarubi nong nungsit marak aduda turel mapal aduda nong chotloidaba mafam ama thiraklammi. Khara laptakna khangpoksang macha ama leiriba adubu uraduna khangpoksang adu tamna senchilammi. Khangpoksang adugi manongda changakpa matam aduda ahal oirabi hanubi ama ayo haina na heduna leirami. Tarubi hanubi adugi manakda changsinduna hanubi aduda asumna hanglammi. Abo ki hakjangse yamna sona uri. Abo ki hakjangse su sabana loire. Sariba sen thanaba nasu napi ayingba asina abo ki hakjangse napthokpige. Asi haiduna Tarubidu phi achotpa ama pairaga ahal hanubi adugi hakjang adu napthokpirammi. Hanubi aduna Tarubida asumna hanglei.
ꯏꯁꯣꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯑꯕꯣꯛꯀꯤꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ? ꯇꯔꯨꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯕꯣꯛ, ꯅꯁꯨꯒꯤ ꯃꯤꯡ ꯇꯔꯨꯕꯤ ꯀꯧꯏ꯫ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯕꯣꯛꯀꯤꯁꯤꯗ ꯅꯣꯡ ꯉꯥꯏꯍꯥꯛ ꯊꯨꯞꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯏꯁꯨꯁꯤꯗꯤ ꯅꯣꯡ ꯍꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯕꯣꯛꯀꯤ ꯂꯥꯏꯔꯕ ꯅꯣꯡ ꯌꯨꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯑꯗꯨꯝ ꯍꯦꯛ ꯂꯩꯊꯣꯛꯎ꯫ ꯇꯔꯨꯕꯤꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯕꯣꯛꯄꯨ ꯉꯁꯤꯒꯤ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯏꯁꯨ ꯅꯨꯄꯤ, ꯑꯕꯣꯛꯇꯤ ꯏꯁꯥꯒ ꯉꯝꯗꯕꯅꯦ꯫ ꯍꯧꯒꯠꯂꯒ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯗ꯭ꯔꯦꯗ꯫ ꯑꯕꯣꯛꯁꯦ ꯉꯔꯥꯡꯗꯒꯤ ꯏꯌꯥꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯔꯨꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯔꯨꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛꯀꯤ ꯆꯥꯛꯇꯣ ꯅꯁꯨꯅ ꯊꯣꯡꯕꯤꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯔꯨꯕꯤꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗꯗꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝꯗꯨꯗ ꯆꯐꯨ ꯃꯆꯥ ꯑꯃꯒ ꯃꯥꯏꯔꯦꯜ ꯃꯆꯦꯠ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯗꯦ꯫ ꯇꯔꯨꯕꯤꯗꯨ ꯉꯍꯥꯟ ꯃꯈꯩ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯀꯔꯝꯅ ꯍꯤꯡꯉꯤ ꯍꯥꯏꯕ ꯐꯥꯎ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯤꯡꯂꯝꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯎꯔꯒ ꯇꯔꯨꯕꯤ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯩꯅ ꯇꯣꯜꯂ ꯇꯥꯔꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕ, ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯍꯤꯡꯖꯔꯤꯕ ꯃꯤꯕꯨ ꯇꯊꯤ ꯇꯊꯤꯅ ꯉꯥꯡꯕꯤꯈꯤꯕ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕꯒꯤ ꯏꯃꯨꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗꯤ ꯑꯩꯅ ꯅꯣꯡꯃꯇ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯥꯏꯔꯦꯟ ꯃꯆꯦꯠ ꯑꯗꯨꯕꯨ ꯐꯨꯠꯇꯨꯅ ꯇꯔꯨꯕꯤꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯅꯨꯄꯤ, ꯅꯪꯅ ꯉꯁꯤ ꯑꯕꯣꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯗ꯭ꯔꯕꯗꯤ ꯆꯥꯗꯕꯅ ꯑꯕꯣꯛꯀꯤ ꯊꯋꯥꯏꯁꯦ ꯊꯥꯔꯝꯂꯒꯅꯤ꯫ ꯉꯁꯤꯗꯤ ꯏꯁꯨꯅ ꯑꯕꯣꯛꯀꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯦ꯫ ꯏꯁꯨꯒꯤ ꯆꯥꯎꯔꯕ ꯂꯃꯟ ꯑꯃ ꯑꯕꯣꯛꯇ ꯗꯣꯟꯁꯤꯜꯂꯦ꯫ ꯇꯔꯨꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯕꯣꯛ? ꯅꯁꯨꯗ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ꯫ ꯉꯁꯤ ꯅꯁꯨꯅ ꯑꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯕꯣꯛ꯫ ꯇꯔꯨꯕꯤ ꯑꯃꯗꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨ ꯑꯁꯨꯝ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯛꯄꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛ, ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯃꯆꯥ ꯑꯩꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯥꯕ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯂꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯑꯕꯣꯛꯀꯤ ꯆꯥꯅꯕ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯁꯨꯁꯨ ꯊꯦꯡꯂꯅꯤ, ꯅꯌꯨꯝꯗ ꯍꯟꯖꯔꯣ꯫ ꯑꯕꯣꯛ, ꯃꯥꯏꯔꯦꯜ ꯑꯐꯨꯠꯄ ꯈꯔ ꯂꯩꯔꯤꯕ ꯑꯁꯦ ꯑꯕꯣꯛꯀꯤ ꯅꯥꯀꯜ ꯑꯁꯤꯗ ꯊꯅꯝꯂꯒꯦ꯫ ꯍꯣꯔꯦꯟ ꯑꯕꯣꯛꯅ ꯆꯥꯅꯤꯡꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯕ꯫ ꯏꯁꯨ ꯅꯨꯄꯤ, ꯃꯥꯏꯔꯦꯜ ꯑꯐꯨꯠꯄ ꯑꯗꯣ ꯑꯕꯣꯛꯀꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯜ ꯑꯁꯣꯝꯗ ꯍꯦꯛ ꯊꯝꯃꯣ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯥꯏꯔꯦꯜ ꯑꯐꯨꯠꯄ ꯑꯗꯨ ꯊꯅꯝꯂꯒ ꯇꯔꯨꯕꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯇꯔꯨꯕꯤꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯪꯖꯕ ꯑꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯟꯒꯤ ꯃꯈꯣꯡ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯀꯞꯇꯨꯅꯇ ꯂꯩꯖꯔꯝꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯩꯅ ꯉꯁꯤ ꯑꯕꯣꯛ ꯑꯗꯨꯒꯤ ꯃꯇꯦꯡ ꯑꯃꯈꯛ ꯄꯥꯡꯖꯔꯨꯕ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯕ ꯑꯁꯤꯅꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤꯀꯣ꯫ ꯍꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯅꯆꯥꯕꯨ ꯇꯣꯜꯂ ꯇꯥꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨꯀꯣ꯫ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯜꯂꯝꯕꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜꯅ ꯌꯣꯝꯂꯨꯔꯕꯤ ꯇꯔꯨꯕꯤꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯔꯨꯕꯤꯗꯨ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯕꯨ ꯎꯔꯒ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯔꯨꯕꯤ ꯉꯁꯤꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯌꯦꯡꯂꯕꯁꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯂꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯟꯖꯥ ꯅꯨꯄꯤ ꯈꯔꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯥꯏꯄꯥꯛꯄꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯁꯈꯤ, ꯃꯥꯒꯤ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯁꯦ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯌꯥꯝꯅ ꯊꯦꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯌꯦꯡꯕꯗ ꯀꯤꯕꯨ ꯀꯤꯔꯦ ꯑꯩꯗꯤ꯫ ꯁꯈꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫
ꯑꯗꯨꯅꯤ ꯏꯆꯦ, ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯒꯠꯈꯤꯕ ꯉꯛꯇꯣ ꯍꯧꯖꯤꯛꯇꯤ ꯂꯨꯞꯊꯗꯨꯅ ꯆꯠꯂꯦꯗꯅ꯫ ꯃꯤꯠꯈꯨꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯠꯂꯒ ꯆꯠꯂꯕꯗꯤ ꯑꯃꯨꯛ ꯍꯥꯏꯊꯔꯛꯑꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯨ ꯈꯪꯖꯔꯝꯃꯅꯤ꯫ ꯁꯈꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯐꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯝꯂꯕꯁꯨ ꯑꯃꯨꯛ ꯑꯋꯥꯕ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯋꯥꯔꯝꯕ ꯀꯌꯥꯁꯨ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯈꯨꯟꯖꯥ ꯅꯨꯄꯤꯁꯤꯡꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯨꯅꯕ ꯃꯌꯨꯝꯗ ꯆꯪꯅꯈꯤ꯫ ꯇꯔꯨꯕꯤꯁꯨ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯑꯩ ꯂꯥꯛꯑꯦ꯫ ꯑꯕꯣꯛꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯁꯨ ꯂꯥꯛꯂꯦꯗꯅ, ꯑꯩ ꯑꯕꯣꯛꯅ ꯆꯥꯅꯕ ꯈꯔ ꯁꯦꯝꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯇꯔꯨꯕꯤꯗꯨ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯊꯣꯡꯗꯨꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯔꯨꯕꯤꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯔꯨꯕꯤꯗꯨ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒ ꯄꯨꯟꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯁꯨ ꯅꯨꯄꯤ, ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯑꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯗꯨ ꯃꯇꯝ ꯀꯨꯏꯅ ꯑꯃꯨꯛꯇ ꯎꯖꯕ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯉꯥꯏꯖꯔꯛꯄ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕ ꯑꯗꯨꯗ ꯇꯔꯨꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯃꯨꯛꯇ ꯎꯅꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯅꯆꯥꯒꯨꯝꯂꯕꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯆꯥ ꯂꯥꯟꯖꯔꯤ꯫ ꯑꯩꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯄꯨꯝꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯔꯨꯕꯤꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯥꯒꯨꯝꯂꯕꯤ, ꯑꯩꯅ ꯅꯪꯒꯤ ꯅꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯁꯥꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯀꯣꯛꯄ ꯑꯣꯏꯖꯔꯣ꯫ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯇꯔꯨꯕꯤꯒꯤ ꯁꯟ ꯃꯈꯣꯡ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯑꯗꯨ ꯑꯁꯦꯡꯕ ꯃꯁꯥꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯈꯣꯡ ꯑꯣꯏꯅ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯆꯥꯒꯨꯝꯂꯕꯤ, ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯧ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯪ ꯇꯞꯄ ꯑꯐꯕ ꯈꯨꯟꯅꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯇꯔꯨꯕꯤꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥꯕꯨꯡ ꯊꯝꯕꯧꯗ ꯇꯝꯖꯔꯝꯃꯤ꯫ ꯊꯝꯕꯧꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯊꯝꯕꯧ ꯑꯅꯤꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫